ZUM na Wafong village da Khundasillakpa Kukigi yung mga Mei Thadokkhre Kukisingna National Highway sing matam kaktana Thingdouri Zilangrong United Front ZUF ki kadar singna ngarang Kangpokpi district ki Kukisingna ke Songlong village hairga Kangla Wafong village da yung mga Mei Thadokkhre loina na Kukisingna ngasi ahing nongyai and I sing Thingdouri ni haina lokthokre Zilangrong naga furuk ki lam khopjalaga yung sajalakpa amasu Lona Yadaba Mong the Parks and the Poppy Pambi Tabaki Mak Torang Adulakot Kibani Haina, JUM na Fongdorokli. Lopasigi Ministry of Information and Publicity na Thadorok Patserol Amanahai, January Taraganitwe Amasung Taragamangada, Kangpokpi District is Songnung Sadar Hills Manung Zanba, Wafong area the Poppy Tabaki Tabak Jatabagidamak, Farmhouse Amadi Farm Sing Mei Thadokkhre Mamang da kaya khana popi thabagi thabak tawdana ba khangan khrabasu makhata na mafam kaya da leptana popi tharak padagi tangai fadana thorang adu lokhat khibani yellow furup sing da chawna singna ba popi thabagi thabak thoram sing matam pumbagi oina thingna ba makhata na khanna ba thorang sing lokhat khigani mapal laibak sing dagi ayaba yaudana changlakhiba mitop singna jelangrong naga furup kilam khopchen ba amasung Poppy Pambi Tabaki Torang Lokalakpada to be the Yangduna like Tokloi. Ipa Ipushing the Tambirambalam Ngak Sendaba Matotaba Tabaxing left and Lokat Tigani Haina Suserol Asina Fongdoragli. Jet Jo Abna Yumai Taramagi Tong Adubu Yaning the Fongdoktuna. Committee on Tribe and Unity Kotuna National Highway 2 Thingmagi Kongjang Junction Kre. Committee Asina Tadorok Patserol Amada. Langjon, Laibon Kun, Karam Vaipai, Amadi, K. Songlong Yang Kangpokpi District Taleba Kuki Jofur, Kimio Sing the Khundaba Kungang Singda, Matam Kayagi Mamang the Kangan Bagi Tong, Zatadona Lakli, Kulai Paiba Mio Karana Popi Pambi Taba, Tingbagi Mingda, Mitsamiam the Mipaiba Pohan Bagalona, Kunja Sing Puning Latana Lehan Bangamdre. Hiram asigi matang dalengang na matik saba thorang lokalak trabadi ngasi ahing nongyai digi National Highway 2 amadi National Highway 37 matam chupagi oina thingbagi khongjang changsinna ba phirep laure hairi amarom da UPF amadi KN ona punna thadorok patserol amana hai yummai tharambagi thong adu kandem tawkhibaga loinana Thodok aduna maram oiraga matung tarakpada thorakpa pamdaba thodok thorakpagi tekchak pumba ZUM na pugadabani hairi Kuki jo furup na Khundaba Kungang Mei Thadokkhre Thawong aduna Kanglup Basen gi marakta thajana dabagi changwang khala haina palladuna cherol asina hai yumpham yaudaba mongda poppy pambi thabagi maran sillaga khunjat singi yum Mei Tharamagi Thawong adu khwaidagi akan mongda kandem tawfam thoi Zairak ke Songlong village gi yum khara Mei Tharam khibana maram oiraga thorak liba wathok asi loisna hannabagi matangda ngasi Kangpokpi district headquarters ta awangba thaki peace meeting ama pangthokre Meeting aduda nungba SC MLA su oiriba Hills Area Committee gi chairman Dipu Gangmei na maru oiba thodang lauduna pangthokkiba mifam aduda Kukigi CSO sing United Naga Council Jelangrong Union amasung Nongmei Naga People's Organization gi music susaruk yaki Mifam aduda kari warep laukrabage haibagi matangda karigumba amata hojik phawgi oina khangma ngamdre Oil pump ani matam kaktana thingba thamle haina G5 na thadorok patserol amana khanghalakli Thopal district ki Wangbal Canyon mapanda hangba Sorojini oil pump amadi Bisnupur district ki Moirang thana lerakta hangba MS Elidas fuel station matam kaktana athingba thamle haina G5 na thadorok patserol amana hairi Lona Yadaba G5 na thadorok patserol amana hairi bana Wangbal Canyon mapanda lairiba Sorojini oil pump ki mapu Thoksom Jadumani na imalaiba kining tambahanjit na bagilan theng na riba G5 ki member ama thaduna sel gi mateng mari laina wari sanaki Adubu Jadumani na athibo haiwa takya sinaduna G5 ki member adubu mahaki Scott Kangbu da fan ki amasung Manipur Police Commando da sinana bahona ki Madugi sumatakta member adubu tamthibu mong da pu chaiba torki adum oinamak G5 ki member aduna Scott ki kholai amadi Gypsy mullaga chelaki adubu ichin naw oiba maramna state force ki kholai adudi thodok thokpam oil pump aduda thamlam ki aduga Gypsy aduna herok ki mafam amada thamlam ki MS Elidas fuel station gi konjangbam jitenda social gi mateng pangbina ba haijirubada security force oina thamduna yaol ehogi mayokta phongna leblaki Madugi namakta ahanba warning oina haukiba January taragani panda micham yam soktana mongda oil pump aduda bomb pokhai hanki
अदुबु KG10 चंगजरकपगी महत्ता सिक्योरिटी फोर्स ता हाइदोक्तुना G5 की मेंबर सिंह फाहनखी लोइनना लमदम असिदा लैरिबा ऑयल पंप सिंह खोमदुना खोंजंग चंगसिलखी असुमना यावल यहोगी मायोक्ता लेबलखिबा मियोय असि G5 ता चंगजरकपा लैत्रि हाइरी यावल यहोगी मायोक्ता चथखिबा थोंगसिंग अदुगिदमक ऑयल पंप अनि असि मतम कक्तन थोंगलोल हलनबा वारेप लौरे अतई ऑयल पंप सिंगना मखोय अनि सौगतपा अमदि मखोयगी मतौ तमदुना यावल यहोगी मायोक्ता लेपिगनु हाइना जेरोल असिना मखा ताना फोंदोरकली सही असिगी हुंपुत्रा त्रे सुबा रिपब्लिक डे थौरमदा ममांग सही की जुलाई दा म्यांमार गा लोनाबा ngamkhida militant singi mathakta attack chathakibada maruoiba thodang lokhiba army officer 21 para special forces ki lieutenant colonel ghatage aditya sri kumar amasung kumjalising ani kunga mari ge november taraga mathoida jiribamda kuki lalhoba tara hatkiba CRPF ki assistant commandant Bipin Wilson da saurya chakrapi duna ikai khumnaba utkhre ममांग चही की जुलाई तरग मथोइद की तरह हमदोई फौबा लेफ्टिनेंट कर्नल घतागे आदित्य शिवकुमारना लुसिंग कुनमाथोई सुब पेरा कमांडो की टीम अमना म्यांमार गा लोनाबगम खैदा अखन्नब अटैक चथदुना मिलिटेंट सिंगी मरुओइब कैम अमांगा ताथोन खिबगा लोइनना मिलिटेंट मापन हाटपंगमखी म्यांमार गा लोनाबगम खैदा इंडियन आर्मी ना ऑपरेशन चथखि हाइबो ऑफिशियल ओइना लाक्थोकपगी मौंगदा अवार्ड असिलेबा की हुंपुत्रा त्रेट सुबा रिपब्लिक डे थौरमदा पिखिबनी अमरोमदा कुमजा लिसिंग अनि कुनगा मरिगी नवेंबर तरग मथोइदा जिरबाम डिस्ट्रिक्ट की बोरोबेक्राद लैबा CRPF की कैम अमदा खुलाई मतिक चाना पाइबा कुकी मिलिटेंट सिंग ने अटैक चथनबा होनर की बथौरंग अमा माई पहन खीदबगी दमक असिस्टेंट कमांडेंट बिपिन विल्सन दा सौर्य चक्र पीदुना इकाई खुमनबा उच्ची नुमित अदुदा खुलाई मतिक चाना पाइबा मिलिटेंट सिंगना कुनसुबा बटालियन CRPF की बोरोबेक्राद लैबा पोस्ट अमदा अटैक चथनबा होनरकपदा असिस्टेंट कमांडेंट विल्सन न माई पहन खीदबगा लोइना पोस्ट अदुदा लैबा पर्सनल सिंग अमसुंग मनाक नकना लैबा मिचम कियागी पुंसी कनमंगमखी अमरोमदा इंडिजिनस ट्राइबल लीडर्स फोरम ITLF अमसुंग कुकी ऑर्गेनाइजेशन फॉर ह्यूमन राइट्स कोहरना CRPF की ऑफिसर दा गैलेंट्री मेडल पीबगी थोंग अदु यारिंगदबा फोंदोरकली लुप अनियासिना थादोरकपा सेरोल अमन हाई जिरीबामदा मार्को की खुंजा सिंगना मसागी मरमदा ngaksenbagi थौदांग लौरिगेदा एक्स्ट्रा जुडिशियल ओइबा मौंगदा वॉलंटियर सिंग हातखिबा मियोय अमबु अवार्ड पीबा हाइबसी अचुंबा थौंग नत्ते मैतै फुरुक की मियोयसिंगना अटैक चथरकबा याय हाइना मिपाइबा पोगलकपदगी खुल ngaktuna लैबा वॉलंटियर सिंग हातपगिदमक लैबाक असिगी लमजनिंगाय ओइरबा गैलेंट्री अवार्ड पीबा हाइबसी चुंबा खोंथांग नत्ते हाइरी